Akaswani Imphal Ngangom Kiran Pau Pajari Ahan Madamarwe Pau Tara Nipan Suba Lok Sabha Mikhal gi matam lauthokle mathang thagi taramapan dagi hauraga tangkak teret thokna bot thadanagani Manipur gi oina April taramapal amasung kuntarukta tangkak ani thokna Lok Sabha Mikhal gi bot thadanaragani Andaman amasung Nicobar ithata chatkadaba paumishing kangbu ama Mukhyamantri Nongthomam Biren ngasi Imphal dagi lamthakhrei Lamtai thangjiga saroi khangbu gi thorom mahausa gi chanabi amasung lining laishol gi thorom goloina pangthokhrei amasung Kendra Tribal Affairs Mantri Arjun Munda na hairi Laibak asig ningtam landa saruk yakhiba tribal lusingba singi punsi wari kupthana thijanma madi nainabagi tangai fadaba lai Election Commission of India na Tara Nipan Suba Lok Sabha Mikhal gi matam lauthokle Mikhal asi mathang thagi taramapan dagi hauraga tangkak teret thokna pangthokani New Delhi da Chief Election Commissioner Rajiv Kumar ngasi Mikhal gi matam adu lauthokla duna hai Mikhal asi gi vote masing June mari da thigani masig loinana Rajya mari gi Vidhan Sabha Mikhal sing matam sing su lauthokle Andhra Pradesh masung Odisha Vidhan Sabha Mikhal na May 12 da pangthokani Arunachal Pradesh masung Sikkim Vidhan Sabha Mikhal na April 18 da pangthokani Mahang hai Lok Sabha Mikhal asida voter koti marfutara taretna polling station lakh tara henbadu bot thadanagani masida nauna voter chalaba naha koti ama lakh marfunithoi ahanbo ina bot thadagani sahi marfumanga gi mathakta leiba ahal oiraba voter sing amadi haksangi phim mimanadraba voter sing yumdagi bot thadaba yahanaba thorang chu lokhat lei Lok Sabha Mikhal gi ahanba tangka ki notification thasi gi tara nipan thokani ani shiva phase ki Mikhal gi notification na thasi gi tara mapanda ahum shiva phase ki na thasi kunipan na masumari shiva phase ki na thasi mathang thagi ani da thokani manga subun phase ki na April 10 da taruk shiva phase ki na April 10 taruk ta masung taret shiva madero phase ki na April kuni thoi notification thokani Manipur ge Chief Electoral Officer Pradeep Kumar Jha nga sinungtil Imphal pamusing unabamada Lok Sabha Mikhal gi Manipur gi matam sing lauthokla duna hai With the announcement of the election schedule by the Election Commission of India, the Model Code of Conduct comes into effect immediately and will be applicable across the state. All intending candidates, political parties, the state and the union government and all stakeholders are therefore directed to comply strictly with the Model Code of Conduct with immediate effect till the election process is completed. The various steps that have been taken to ensure that the elections are held in free and fair manner, all the stakeholders are fully involved and things are being done in transparent manner and adequate publicity is done. Manipur gi Lok Sabha Kendra nimukta tangkak ani thongna bot thadanagani ahanba tangkakta mathang thagi taramapan bot thadanagani aduga ani shubut tangkaktana mathang thagi kuntarukta bot thadanagani ahanba tangkakta jiribam natana tampaki Vidhan Sabha Kendra pumnamak amasung chingi Vidhan Sabha Kendra nipanda bot thadanagani ani shubut tangkakta jiribam amasung chingi lemhuriba Vidhan Sabha Kendra taranithoida bot thadanagani paudam ama Manipur gi oinadi tara nipan suba Lok Sabha Mikhal asi mamangda pangthokhiba Mikhal singa iman manadaba mong ama oigadori tangkak ani thokna pangthokaduru Mikhal asida inner amasung outer haiba khaidoktana ahanba tangkakta inner gi manung chanba Vidhan Sabha Kendra kunthani thoimak amasung outer gi manung chanba Vidhan Sabha Kendra 35 da bothadana aduga ani suba tangkaktana jiribam amasung singi Vidhan Sabha Kendra 32 da bothadana bot masing June mari da thigani sit ani gi Mikhal gi dabak March kunda notification thokani mirepse pisan bagi aroiba numit March kun tarerni mathang numita asurtini pangthokani March kun 3 da mirepse lakthokpagi aroiba numitni Mikhal gi matam lakthokiba siga iroinana Mikhal gi code of conduct su khudaktagi sanaba haure Akashvani Imphal gi pawgi daba Ngangom Amukhomba Tara Nipan Suba Lok Sabha Mikhal gi matam lauthokki bagaloinana Thoubal jila gi oina ngasi jila asigi district magistrate Ahantem Subasna Santi Raksha gi phibam hanne yangsinkhre Mikhal asi niyam chumna masung mai pakna pangthokpa yanabagi damak darkar leba section thorang ching lokhat pahore Jila asigi manungda laiba nongmai gi license paiba miyo singna manak nakpa police station singda nongmai sing adu thasi kulumdai phawgi manungda pikhalakadabani hairi
मसिग लोइनना नौना नौमी की लाइसेंस लौननब दरखास्त थाब अमसुंग प्रोसेस तब खुदिंगमक खुदक्तगा थिंगबु थमले हरि कनागुमसिंगना मखोइगी नौमयदु पिखतपद खुदोंग चादब लेरबदि थासी कुन फावबगी मनुंगदा मरिक चुंब वारोल गलोइनना अइब सेरोल पिसलकनबसु सेरोल असिना मखाताना हाइरि कांगपोपी जिला की ओइनसु जिला असिक मनुंगदा लैबा लाइसेंस यावु नौमय पाइबा मियोसिंगना मनाक नकपा पुलिस स्टेशन सिंगदा नौमय सिंगदु पिखलकनबा हाइरि जिला असिगी डिस्ट्रिक्ट मजिस्ट्रेट महेश चौधरी ने थोप हुकुम अमदा वाफम असि खंगलकपनी इम्फाल वेस्ट जिला की डिस्ट्रिक्ट मजिस्ट्रेट टीएस किरण कुमार ने थोप हुकुम अमदा जिला असिगी मनुंगदा लैबा लाइसेंस यावु नौमय पाइबा मियोसिंगना मनाक नकपा पुलिस स्टेशन सिंगदा मखोइगी नौमय सिंगदु पिखलकनब खंगली इम्फाल ईस्ट की डिस्ट्रिक्ट मजिस्ट्रेट खुमनथेम दायना थोप हुकुम अमदसु जिला असिगी लाइसेंस नौमय सिंग लोकनबा जिला असिगी एसपी अमदी पुलिस स्टेशन सिंगदा खंगनख्रे लोकसभा मिखल की मतम लाउथोखिबगलोनना जिरीबाम जिला की डिस्ट्रिक्ट लेवल ऑफिसर सिंग अमसुंग मखोइगी स्टाफ सिंग डिस्ट्रिक्ट हेडक्वार्टर्स दा खुदक रिपोर्ट तौरनब खंगली जिला असिगी डेप्यूटी कमिश्नर कृष्ण कुमार ने थोप हुकुम अमना हाई मिखल की थबक थोरम सिंग लोइद्रो फावबा कर्मचारी अमतना छुट्टी लौब यारोय वाफम सिंग असि थोइदब सिंग मथक्ता आइन गे थबक सिंग लौखटकनी हाइरी अंडमान अमसुंग निकोबर इथत सकदब पाउमी सिंग कांगबु अमा मुख्यमंत्री नोंगथम बिरेना ngasi इम्फाल दगी लमथाखरे नुपी सिंग मसिंग याम्बा पाउमी सिंग टूर प्रोग्राम अदु ऑल मणिपुर वर्किंग जर्नलिस्ट यूनियन अमजुन सिंधुन चटपनी लमथाबगी थोरमदुदा मुख्यमंत्री न हाई इंग लिसिंग मसनिपान मरफुतरा माथोइगी एंग्लो मणिपुरी लांदा अखोइगी अथौब इपा इपु कया ब्रिटिश न फारगा कलापानी हैना खंगनरंबा अंडमान अमसुंग निकोबर इथत लोइ थाकी अदुगुम्बा अथौब इपा इपुसिंग अदुबु लोइ थाखिबा मफम अदुदा मणिपुर की पाउमी कांगबु अमन चलिबसी पुकनिंगदा यामना नुंगाइबा अमदि चाउथोकचब पोई महंगना हाई हाना माउंट हेरियट हाइना खंगनरंबा इपा इपुसिंग अदुना लोइगी अवाब सैथें कया खांगखिबा मफम अदुगा मणिपुर की पुवारी के लैनरिबा मरी अदु सखंग बिदुना प्रधानमंत्री नरेंद्र मोदी अमसुंग गृह मंत्री अमित शाह ना माउंट मणिपुर हाइना नौना मिंग थोनखिबा असि थागतनिंगाइनी महंगना हाई Just immediately after the recognition of Mount Harriet is Mount Manipur. I think this kind of tour might be the first one. Prime Minister Modi ji Manipur from Moy Harga Mount Harriet Singum Budu Bhavada Manipur ki historical background Manipur ki Maharaja Amukhomba Manipur ki warriors Maribang Kambu Mayamna Mapunsi Len ki balu ki awaba sacrifice to Kanaganda Mount Harriet to Mount Manipur and one Hokiba Adugi Mapamdu ngasi second hand is I feel proud and I show I is haitigi the lady kai pudai laka sachi sel musiki tangdai bromzari when I koigi permission so I or matunga Mount Manipur urkanda yenakanda adugumba madugi dawda recognition diliba respect of diliba koigi historically mapam amat habili adugumba Bharat ki prime minister ko appreciate of home minister ko appreciate of tawum thoina khali adu tawsu dorganin thase koi me amasu moi na chalise पाउमी सिंग कांगबोदु ngasi ahing कोलकाता दा लेरबा मतुंगदा hayang jahas tongduna Fort Blair tamna satkani makhoina thasi kunda Fort Blair da thungani mathangi numitta Mount Manipur National Park da satkani makhoina mafamadu da laiba Mahatma Gandhi Marine National Park amasung Jolly Boy Island da su satkani thasi kunithoidana Bartang Island da laiba Limestone Surung amasung Rose and Smith Island su satkani March kulhumdoidana Mount Manipur da amjuna sinduna Andaman da satpa khongchat ki sahi kun surpa gining sing thorum pangthokani Akashvani Imphal gi ipau kangbuna leptana sandok chariba thorum igi khongul libagi mari shubat tangkakta Assam ki jaribon gi khul kharagi mapau haiba thorumama hayangi pung 3:09 da Akashvani Imphal sandokani Thorumasi YouTube channel Akashvani Imphal su live streaming tawgani tabiriba pawasi Akashvani Imphal lagini
lamtai thangjagi saroi khangbagi thorum mahuksa gi chanabi amasung lining laisol gi thorum goloina na pangthokre thorum asi sanamai temple board na sinduna maikai mari ngakpiriba pung mari tera wangthonbi pungdagi hauraga khurai ahong pung kongba sogdong pung amadi kakwa lamtai pung phau chatuna irat thoni pangthokki thorum adu mari lainana LSTB gi maibulation gi sangakpa salam mani luang na hai kakwa lamtai pungda pangthokpa irat thoni da lewak asigi afaba khudam changdam phangmangami thoromasi khoyum layam singna taibang mioi basingda tahalakadaba awa anadagi ngakthoknaba pangthokpani thasig taramari da Tamenglong jila gi makwai khulda nupisina khongjang changsilingai da Assam Rifles na nomai kapkibagi thong buyaning da phongdoktuna ngasi jila asigi mapum kharada miamna khongjang changchin khrai khongjang adu jila asigi makwai impakang Sarinapang, Sikau, Inpaningdi, Tiulon amadi Samram Khulsingda Chathaki. Assam Rifles na Chandel jila gi Wamku Bilas area da ngarang Thibuhumba gi thawk chathabada gari amada haptuna purakpa lupa lak ahum lising kunmari rongi yungang bottle lisingani chamuhumpu phagat pangamle phagalaba polam sing Tenopal Police Station da khusin nakre Amaromda Assam Rifles na Operation Sadbhavana Project ki makhada Kamjong jila gi Tangkhul Hundung Khulen Village ta sakiba nepi singi kaithel sang ngarang khusin nakre University of Sanamahi Culture gi founder chairman amasung Seloi Langmai Ching Nongmai Ching da sariba Sanamahi Kyong Sabada Thodang kya loromba Oza Sairam Nilbir laikidabada Union of Social Upliftment Khurai Lamlong kaithelna awaw phongdorkli Lup asina thadorokpa awaw phongdorpagi serolamada hai Oza Nilbir na inat lining hingat ihaudasu achobu thodang kya lorami mahakna inat kamari lainaba larik kaya su iduna phongnami mahakna laikidabada lup asigi thongmi singna minute ani 2 minute leptuna ikai khumna basu utki Akashvani Imphal lagi pau tabiri Kendra ki Tribal Affairs Mantri Arjun Munda na hari leba asigi ningtam landa saruk yakhiba tribal gi athobulu singba singi punsi wari kupthana thijenba madi nainabagi tangai fadabulai New Delhi gi Jandewalan da pangthokpa Bharatiya Adim Jati Sabak Sangha gi nauna sakibu office building sangabagi thorumda wangangbada Sri Arjun Munda na hai leba asida Mughal na panbadagi hauraga British Raj matam phawbada tribal lusingba singna Bharat ki ningkha tambagi hauda saruk yakhibagi sanglaba puwari lai Tribal singin nat kala sanskriti amadi itihas ningthina yokhatuna thamba amadi sakhut anbagi tangai fadablai thorumdu Sri Mundana Thakkar Bapa haina khangnaba social worker Amritlal Thakkar gi murti amasu maikum hangdokki lebasigi miyamna makhoi gi saktam amadi kala sanskriti ningthina ngaktuna thamlaba matamda lebak asi sakhut pangamgani hainasu mahakna makhatana phongdokki Mausumi Chakrabartina NSTAR New Delhi gi DG News oina thau puragani NSTAR gi principal DG Basuta Gupta na thabak tagi potha khibagaloina Mausumi Chakrabartina pharmacy amuk pugadabani mahakhanna NSTAR gi OST oina thau purami Srimati Chakrabarti English singma smapan marhutara thoi gi Indian Information Service ki officer ni Amaromda Safali Sharanna PIB New Delhi gi DG MNC oiragani English masmapan marputara batch ki IIS officer asina PIB New Delhi ki principal DG MNC ki charge pugani hari masigi matangda kendra gi Information and Broadcasting Mantralay gi under secretary na Serol ama thokrai aroibada maruyo pau amohanna Taranipan Subal Lok Sabha mikhal gi matam lauthokle mathang thagi taramapan dagi hauraga tangak tare thongna bot thadanagani Manipur gi oina April taramapal masung kuntarukta tangkak ani thongna Lok Sabha mikhal bot thadanaragani Andaman amasung Nicobar ithata chatkadaba pawmi singi kangbu ama Mukhyamantri Nongtham Biren ngasi Imphal dagi lam thakre lamtai thangjagi saroi khangbu gi thorum mahusagi chanabi amasung lining laishon gi thorum goloina na pangtokre amasung Kendra gi Tribal Affairs Mantri Arjun Munda na hairi lebasigi ningtam landa saruk yakhiba tribal lusingba singi punsi wari kupthana thijenba madi nainabagi tangai fadablai paulojere